खुरुमजरी SKTV की Manipuri पावबु यंगबिरिबा पुमनमकपु खुंद्राकपम सनातोंबिना तराम नोकचरी अहनबदा मरुइबा पाव सेनापति पुलिस स्टेशन अकोनबा सदिम हिल्स रेंजता एकर निपान रोम द थारंबा पोपी पांबी सिंह यांततुना मांग ताकनक्रे हाइरी अमसोंग हक्चांग फबा हाइबा सिना क्वाइदिगी फबा लन्नी हाइना CRPF लांगजिंग ग्रुप सेंटर की कमांडेंट नामेराकपम कुंजरानी ना फोंगदोखे हौजिक पाउ संदोक न पिजरी सेनापति पुलिस स्टेशन अकोनबा सदिम्स हिल्स रेंजता एकर निपान रोम द थारंबा पोपी पांबी सिंह यांथतुना मांग ताखनक्रे हाइरी सिक्योरिटी फोर्स फॉरेस्ट डिपार्टमेंट अमदी एजुकेटिव मैजिस्ट्रेट याउना चथकिबा ड्राइव अदुदा पोपी थाबदा सिजिनबा स्प्रे पंप पाइप वाटर कंटेनर अमदी लौतांग संग अनि अमसु मांग ताखनबा ngamki हाइना पुलिस की पाव अमना हाइरी सखंगदब सिंगना मणिपुर यूनिवर्सिटी कैंपस मनुंगदा बोम अमा थमलमले हाइरी पावसिगी मतुंग इना हाइरिबा बोम मसे यूनिवर्सिटी कैंपस मनुंगदा मेन गेट तगी चंगलकलगा इराप लापतना लेबा ट्रैफिक आइलैंड की मपानदा थमलंबनी अमदी ngarang numidang थमलंबा ओइगनी चिंगनरी बोम मसिगा लोइनना थबक लौबदा सेंजा थुमजा तौबा ओजा सिंगी मथक्ता एक्शन लौगनी KCP हाइना थाबा चेरोल अमसु लेरम की हाइरी हौजिक फाउबगी ओइना कनाना करी मरम गिदमक बोम असी यूनिवर्सिटी कैंपस मनुंगदा थमजिन लमलिबनो हाइबा चपचाना खंगबा ngamdri पुलिस केस अमा लौखतुना चिजिनबा हौक्रे हाइरी हक्चांग फबा हाइबा असिना क्वाइदिगी अफबा लन्नी हाइना CRPF लांगजिंग ग्रुप सेंटर की कमांडेंट नामेराकपम कुंजरानी ना फोंगदोक्रे वाफम मसी आशा जीना कॉम्प्लेक्स लेबा राजकुमार सनातोंबी देवी कॉलेज ऑफ एजुकेशन की ऑडिटोरियम दंगसिदगी हौरगा मथंग मार्च की तांग अनि फाउबा पांगथोकदबा कॉलेज वीक इंग्लिश अनि कुनगे तरुक हौदोकपगी थौरमदा भागना फोंगदोकिबनी थौरम अदुदा RK सनातोंबी देवी कॉलेज ऑफ एजुकेशन के प्रिंसिपल डॉक्टर प्रेमावती कॉलेज असिमा की एडवाइजर डॉक्टर KH अजितना अखन्नबा मिथुंग ओइना सरुक याकी कॉलेज असिगी हाउस मरी की महिरोई सिंगना मास पा चटपा याउना पांगथोकिबा थौरम अदुदा कुंजरानी ना मखाताना हाई महिरोई हाइबसी नोंगमदी सोइदना तुंगी युंबी ओइगदौरिबनी अचंगबा युंबी अमा ओइननबा होटनबदा सानक खोटनबा हक्चांग फबा अमसुंग महि मसिंग असि मरी लेनै हाइकी स्पोर्ट्स मरी जो हमने स्पोर्ट्स का नदी हक्चांग फबगल लाइरिंग की कुछ मरी हमने खुदिमक्ता इस एंड द कनो कोई बॉडी रिलेशन माइंड की खुदिमक्ता लोइनबक स्पोर्ट्स हाइबजे यामदिन मरी लेने करिनो आबदा कोई इसाजी भद्रगदी आइना ओनिबा जा डॉक्टर इंजीनियर एनीथिंग आइना हेक पामनो खुदिमक्तो आइना इसाजी भद्रगदी आइना पामनो थबा दोइ पामनो मोय स्पोर्ट्स हाइबसिना आइगी प्रोफेशनल नंबर चक्रे आइना ओइगे हाइबना से आइना इमामदा पद्मश्री मोयना ओलंपियन मोयना कमांडेंट मोयना से चुम लेपक मसी फंगदब लानाकदा आइगी हक्चांग फबा हाइबसिना ख्वाइदगी फबलनी हक्चांग फरबदी अखोय खुदिमक लेरिबा खुदिमक से अमना नांगपसु अमना करिगुमा मबाय हाइबकचु कुना ताबा मी बिसलगा तारगा मान हाइबसि करिनो हाइबसि खंदबदी एंगोंदा यामना स्ट्रेंथ फंगनी मसे आइगी एक्सपीरियंस ना आइजबनी अदुगा डिसिप्लिन हाइबसि यामना दरकार होय थौरम अदुगा मरी लेनना RK सनातोंबी देवी कॉलेज ऑफ एजुकेशन के प्रिंसिपल डॉक्टर TH प्रेमावती ना फोंगदोकिबदा कॉलेज असिगी महिरोई सिंह महि खक तंबा नतना मखोइदे यावरिबा टैलेंट अमदी स्किल सिंह उथोकननबगी पांडमदा कॉलेज वीक असि पांगथोकपनी कॉलेज वीक असिना महिरोई सिंगी मरक्ता हेन नुंगसी चानबा पुरकपगा लोइनना सखंगनबा हेंगतपसु ngamlagani हाइकी Let this week be celebration of talent, friendship, creativity, and positive energy. Remember, winning is important, but participation, learning, and experience are far more valuable.
Mapan lamgi chatnabida mitau tamduna fijet chakchada ahongba kaya lakpadagi lamdamasi kangkong chairakpani haina Irabot Foundation Manipur gi President K Gopen Luwangna fongdorakli wafamasi One Manipur Our Food Our Identity Our Culture haibasida nongmagi oiba cultural confluence ki thauramda mahakna fongdokibani kakwa lelando lampaki USAC Community Hall da Irabot Foundation Manipur IFM All Manipur Ethnical Socio-Cultural Organization AMESCO amadi All Manipur Art and Culture Student Union Amaksu nasilaga pangthokpa thauram aduda AMESCO gi President Wahengbam Chinglemba Amaksu gi President S. Abung Sarma Huyen Lan Pau gi Editor Maibam Danabir amasung Sanalaipak Pauchi gi Editor Ningombam Nimolna Sarukyaki Thauram gi manung chana tongan ba furup ki culture troupe singna cultural dance amadi thabal chongba gi thauramsu pangthoki Ipak iramdam ama nungsiba natraga manaba khunai ama porokna bohonabada khoi chin khaktana lawba nataba thabak oina khak atop maikei da tawba nataba khoi gi nungsina na Manipur gi apunba unity ama sagatna bohonaba aduga Manipur gi apunba khoi saktam ama ngangna na bohonabada khoi gi daijari ba khoi gi chinjak aduga khoi gi culture aduga khoi gi identity mayam singse punamak sagona raga sanga kanda masigumba gi kaino ama khak sangi habdo khoina sena thajajar kanda ngasi program si sinjabani aduga maroina akhoi gi chinjak sida thaina gi oiba ipai pu singna thambiramba puwari gi oiba bari mayam ama yauduna salli amaga taisanaba yabdabagi phubam ama lerakpaje masi akoina through akoigi foods culture aduga identity sigi kuthangda Manipur si amatani haibagi kholawdo ngasi event amakhakta natabida history moina puwari moina lehongna nabagi khongthang moina ngasi dagi khoi sugumba cultural influence se pangthoksabani haina sumana thamjage Lona Thinkraba Lalholu Prepak Pro amasung PLA gi Kadar Taruk Haukiba Tang Kulumdoi amasung Kunmarida Security Force na tongan ba mafamdagi fabangamkre Hiramasigi matang da police na thadorokpa pau singna hai Haukiba Tang Kunga Marida More Police Station gi manung chanba Yangobung da leiba Border Pillar 72 amasung 73 ani gi marakta leiba General Area dagi PLA gi Kadar ahum amasung Prepak Pro gi Kadar ama punna Kadar mari fabangamki Faraba miyoi sing adudi takel makalai kai degi Chalamba takelambam chahi kunga humdoi Yangang pokpi degi Saurakpam Ojit chahi kuntraga humdoi amadi Chairen makalai kai degi Sorok kaibam Mani matum chahi taraga nipan rom suri hairi Makoi ahumak PLA gi kadar ngaktani amaromda Prepak Pro gi Kadar aduna masagi chahi kunga matoi rom suraba nongmai bung degi Yambem lukhoi kau I hairi Police ke atopa pau amagi matung ina Haukibatang kunga humdoi da Security Force na Sagolsem John Kauba chahi nifuga humdoirom suraba Prepake Kadar ama Fasamaki Lekai Thobal Hauka Mamang Lekai degi Fabangamle Amaromda Lamsang Thong Maning Lekai degi Maning Lekai Delay Lamsang Thong Maning Delayba Sorokaibam Inauton Allies Nojan Kauba Masagi Chahi Kuntragama Panrom Suraba Prepa Kadar Amasu Security Force Nam Ayumdegi Fabangamle Haina Pawas na Makatari Sagolmang Police Station Akonba Nungai Hills Range segi ngarang Security Force na khutsukulai khara fagat pangamkre haidi Security Force na fagat pangamkraba khutsukulai sing adudi Country Met Rifles ama magazine ga konaba Country Met ki 9mm pistol ama HE 36 hand grenade ama 303 gi life round manga bulletproof jacket ama amasung metal plate ani magazine pounds ama bulletproof ki helmet ani amasung sling ahum ni haina police ki pau amana khangalakli Paugi marakta na aten break ama SKTV na local operator singidamak nungairaba pau puduna luxury high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki kuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yahonbiu SKTV gi technology amasung magul leiraba service asida adum su yawiu akupa marol gidamak mobile number
7005 259 437 natraga 8974 209 157 da call tawbirakuna khangbiba yagani. Break ki matungda miyambo mukana taram nokchari makataba pau. Manipuri Student Federation MSF na silaga hokiba tang kundagi Manipur University ki football ground da mahiroi lup taruk na saruk yaraka chatharakiba Nipan Suba Manipur Players Day Invitation Football Championship English ngani kungataruk ngasi lotion kre Football Championship lotion bagi thoram aduda Manipur University Student Welfare gi Din Professor CH Ibohal Manipur University Teachers Association MUTA Mutagi President Dr. Ketrimayum Narayan Weightlifting Coach L Anita Chanu Manipur University Student Union Musugis General Secretary Mayang Lambam Malem Ngan Bayauna Mahiroi Luptaruk MSF MSU Desam KSA Suk Amadi Mski Luchingba Kayana Sarukyaki Thorom Aduga Mari Lenina Professor CH Ibohalna Chief Guest ki Warol Piraduna Hai Manipur da hojik thokliba social crisis asi atubada loisina ba khotna bagi tangai fadaba lei lamdam asi sana khotna bada mangjin thaba lamdam ama oibata natana art and culture nasu lamdam asi saktak pada achoba mateng panglebani sana khotna bana leipak asigi lemjeningai oiraba mingchat kaya purak pangambagi matakta masa mau faba amadi tinjang kaijang daba lamdam amasu oiba ngamhalli Imphal liba tungi yumbi oirakadaba naha kayabu mayai kaba nishadagi lapthok anduna sana khotna bada thawai yauhanba ngamlabadi lamdam asi soidana chawkhatpagi lambida changsinba ngamgani hainasu Ibohalna fongdoki Manipur se prithivida sana khotna ba amadi art and culture gi lamdasu pagi mangjin thaba masang naiba mayamna khangnaba raija mo oibanina हाइरिबा फिल्ड असिदा खरे हेना मखा तारपदा हाइ तुंगदा लाकदब सही सिंदसु यानो पुक्सेल सेंगना संगिबगी तंगाई फदबदु लै अपुनबगी ओइबा मणिपुर गी लिसांग सिना चथरकबा इकोनॉमी दा अदुगा पॉलिटिकल गी लमदा हिरम खुदिमक्ता गवर्नेंस दा शेयर तौदुना लाको हाइजबताई कम्युनिटी मयाम अमा लैबा अदुगा मफम सिदा एखोना तुंग कोइना चथा होबदा मणिपुर गी अपुनबगी सक्तम से अमत ओइना दम मतम सुपगी ओने लेहौना बोनाबदा हौगलाइबा नारोल सिंगा वाइरोइ लोब सिंगासु अखोइगी हिरम खुदिमक्ता मखोइगी एक्टिविटी दु तौबा मतमदा मरुओइना मोसुनासु मदुगी पांथोकपा मतमदा अमत ओइना याम इंक्लूसिव ओइबा वे अमदा चंगिनबगी तंगाई फदबदु लै Hayengdagi hauraga mathang tha Mars ki tang ama fauba Radha Silguri West Bengal da pangthokadaba Khelo India Asmita Kickboxing Journal League English ngani kunya manga kungadarog is zone da Manipur ki sanaroi kungani pan amadi official mari saruk yaruna bangasi Imphal thadokre United Association of Kickboxing Organization Manipur UAKOM gi lamjing makada Wako India Kickboxing Federation asilaga pangthokadaba Journal League asida saruk yagadaba sanaroi amasung official sing adu Manipur Lenga ke Directorate of Youth Affairs and Sport ki Director Dr. Mayangbam Beto amasung BJP Manipur ki General Secretary Administration L Devin anina kuman lampaktagi lamthaki haina United Association of Kickboxing Organization Manipur ki General Secretary Larikyang Bedikna khangalakti Haujik amuk state asida ngasigi oikiba ayinga sagi pau pijari ICAR Regional Center Lamphel Patagi fangba report ki matung inangasi state asida khwaidigi sabagi chang Celsius degree kungetaret oiki aduka khwaidigi ingbagi chang na Celsius degree tara dasmit mangani nungsita yawbai sing manelgi chang na ayukta chada barfuhumdoi amasung nungtilda na chada kuntragani thoi oiki Aroibada maruba pausing amuka na pijari Senapati Police Station Akonba Sadim Hills Range da Ekar Nipan Rob da Tharamba Poppy Pambi Singh Yantatuna Mang Takan Prihaidi. Amasung Hakchang Faba Haibasina Kwaidgi Afaba Lanni Haina CRPF Langjing Group Center Gi Commandant Namairakpam Kunjarani na Fongdokri.
Matang asida bulletin asi loisinjare Manipur miyam ki punsida khwaidigi hena maru oiba state asigi leipak asigi amadi malamgi e pau singidamak SKTV news pu miyeng taduna leibiu kurumjari.